खुरुमजरी ISTV की पाव मियंग ताबीरी बसिंग बताराम न उक्सरी आहान बता मरुए बपाव मणिपुर सरकार का सही तानी थोई हेना चला हेलकलबी इरोम सनु शर्मिला का कंडीशन अमत याउदना वारी सानागदबनी हाइक्रे पावसिंग संदोंग न पिजरी नेशनल अलायंस फॉर पीपल मूवमेंट की कोऑर्डिनेटर फैसल खान मणिपुर सरकार का सही तानी थोई हेना चला हेलकलबी इरोम सनु शर्मिला का कंडीशन अमत याउदना वारी सानागदबनी हाइना फोंदोखरे वाफम असी ngasi Just Peace Foundation na sinduna pak porong patal leiba sakal gi office ta pangthokpa press meet amada phongdokhibani thoram aduda Just Peace Foundation gi trustees member Irom Singhajit member Onil Amadi sakal gi lusingbi momon leimusu sarup yakhi Faisal na makha taladuna mahana sarmilaga unage haibada sarkarna ayaba pirakte मसी भारत पुंबदा सामिलागी इहोबो हेना खंगनरकपा अमदी सपोर्ट पिबा हेलकबदगिनी हाइना फोंदोकी सामिलाबो उनगे यादबगी मरम खंगदोनबगी दमक RTI अमा थारगनी हाइनसु फोंदोकी महान सही अमा मखाइगी मनुंगदा इफालदा मंगारक लाकपदा सामिलाबो उनबगी खुदोंसाबा पिरखिदे लालिबा मार्च के तांग निफानदगी तरामरी फावा सेफ सामिला वीक इफालदा पांगथोकनी अरोइबा तांग तराग मरीदा भारत पुंबगी Human rights activists, social activists, amasung youth activists kullomna no machara henduna samilagi khongjambu sogot po oina sakal gi office ta phamgani haiki sahi asigi oina UP Bulsahar amadi Haryana gi Bevanida Sef Sarmila campaign pangthokani sarmilagi khongjang asi Bharat ta noma nomagi khangnara pagal loinana support tobasu hengalage haina makha tari I'm visiting before 2 days. I was in Raipur. There was a big gathering of 2,000 or more than 2,000 people. We discussed openly there. Then everyone assured us that we will work on this issue. So there is lack of awareness about this issue. When people are aware, then they are supporting. So do you expect finally that we should talk? We should start talk with Sharmila. We are working on the Safe Sharmila, working on 2-3 very specific issues. The one and most important is the government should start unconditional talk with Sharmila. Mars Amadigi Ahum Fawa, Punjab ki Patiala da Pangthokadoriba Artistic Gymnastic National Championship Boys and Girls ta Sarup Yarunabagi damak Manipur team gi coaching gi damak selection list thokre. Under 10 boys ta miyoi mari, under 10 girls ta miyoi mari, under 14 boys ta sanaroi Mari under 14 girls ta sanaroi ahum amadi official oina miyoi mari khankre khangalaba singne February nifan phawagi manungda All Manipur Gymnastic Association da report tawranaba khangalakli Institute of Cooperative Management ICM sinduna embroidery tailoring amadi safu sabagi matangda tha amachupna satharakpa skill development training program amangasi lamfielda leiva ICM gi conference hall da loisin kre Training program asi National Backward Classes Finance and Development Cooperation New Delhi gi miyeng makhada chathakibani Imphal West, Imphal East amadi Thaubal district ki tongan ba mafam singdagi training singna program asida sarup yakhi Thaubal district ki thongjaudana safu sabagi training sathaki Training manungda training sing sakiba problem sing miyamda display tawdana utki loishandagi thorumga mari lainana ICM ki director Dr. K.S. HELENDRO Moberski project director MD Salahuddin Khan NCU I project coordination committee Manipur gi chairperson Jina Posangbam amadi IMC gi chairman L. Tompisak Singhana sarup yakhi Jina Posangbam na haikibada supam nofam khangdriba nahasingna ICM na Siliba training program asida sarup yaduna masidagi phanglakpa gyan sing aduna tungi lambi semada mating sauna pangani isona aikoida khusa haibagi pithorapa khudol ningthina sijinaduna income generate tawduna afava nagarik oinaba honasi ICM gi director Dr. K.S. HELENDRO haikibada tha amakhakki oiba training course asina mapung faba nate madubu masina aikoida kanaba amadi Mai Panabagi Lambi Ama Piba Ngamgani Tabak Fana Surabasu Madubu Menes Toba Hyderabadi Kanaba Kariso Fangloi Marketa Karamba Design Putoklaga Hena Sentok Pagalakani Haibadu Kanta Hanini Haiki
पुथोय पोटुना कोन साकेनी मसे मांगदो फजब डिजाइन में आम पुथोय टेबल की मैट पुथोय टेबल कवर पुथोय अरे पोटरी की फजब फ्लोर बेस की अरे शेल्फू की मखन की मयाम मखन मांगदो उरे सिमो मयाम से मसिना कोले ताई करिनो अदि अकोइजु तोबंग अमगी शक्ति खरदि लै था अमगी मनुदा नयामना सुकोन पुथोपंग अमगदि अकोला था तरु था हम तमगदि सोइदना आई माय पाकनी सोइदना सु आई लमम चलरि बसाई नौ मयाम से आई हेन फजब वगेनि ना सातोय Mamang sahigi December taragi nimidangda laikai da taw isay ama yengba thokibadigi thasigi tang amada sina phangkiba oinam goroba Elias Ajit misigi matang da semkiba jesina ngasisu khurai tinsit road laikai marigi mara paibi singa khusamna duna lambi thingbogi khongjang sathari khongjang gi saruk ama oina khurai lamlong bazada hayeng miyamgi oiba mifam amasu pangthokani loina na mifam maduda makha taba kari khongjang sangsingadege haibadu warep logani hairi Bharat ki mafam kayada laiva sasan kayagi laina tina kayagi matangda report taunanaba National Animal Disease Reporting System hayeng February tarukta New Delhi da launch tawrgani Project asi Bharat Sarkar gi Ministries of Agriculture, Department of Animal Husbandry, Dairying and Fisheries ka punna khusam naduna ahanba oina Bharat ta launch tawgadabani Hiram siga mari leinana Manipur ge veterinary department su real data adu pikatnaba sem sare masida tongan ba department kaya khusam naraga pangthok tuna sa sansingi ana layingi matangda pau phauna duna atuba matamda sabsab action lokhatnaba khongthang paket kani hairi Tha ahum hena praja singda electric phangandabagi dama Consumer Protection Act lising ama chamapan marifu taruki provision makada mathau masak khangdaba electricity department ki official sing action local halagani haina wangkai kendra gi MLA y iravo na phongdokre wafam asi ngasi wangkai da leiba mahaki yumda pangthokhiba paumi singa unaba amada phongdokhibani Mahagna Makatana Pondokibada Imphal Municipality gi Ward number Kungo Homdoi Wangkai Kendra gi Manungstan ba Khurai Thodam Laikai Amadi Khurai Thangjam Laikai Ani gi Consumer Sani ga traga nithoida mai phanghanaba KV Samri gi transformer ama haukiba sahi lising anitani thoigi November thadagi yakhidabana ngasi phawba mai phangdana leiri haiki Mahak Masana Mari Leinaba Department ki Chief Engineer degi hauraga eso phawbada transformer asi sembi duna mai phanghanaba kayarak hanna wakar khrabasu ngasi phawba wahi amata haidana leiri haiki tongan ba fam pairiba asau asanga manaraga tauge yauna taubani haina maral siki maram masina Consumer Protection Act ki provision makada quarter petition thaduna action lokal hannaba thaurang taurgani haiki Panbay abadi electricity department asi Chief Minister O Ibobigi miyang makada lairibani After all this is amasoba top kanomagi amna paiba department adu makada lairimna na ai position ji shok jor ore amagi boss am igom da sakraba they are not in a mood to serve the public must serve them that is why now though I am in the ruling I am compelled to take the help of court aduna hosgi level the Consumers Protection Act 1986 sigi mari ne provision ji makhada se court selen heba sigi si Haukiba thakara asida KB kontra humdoi bai taraga mathoi substation khuman konba lamlong feeder na piba mafam singda sang naina mai piba ngamkidaba adu feeder asi overload obedagini Hauzik feeder asidagi load khara khaidok khaijin taraga mai sang naina pinana bo khonari matam khara awaba khangmina si haina IMD gi EE na khangalakli aroibada maruiba pau amuka hana Manipur Sarkar ga sahita ni thoi hena chara helaklebi irom sanu sarmilaga condition amata yaudana waris hanagadabani haikre Hauziki oinadi ISTV ni pijaba pau loijare ahen ba pau goloina na amuk hanna phangbigani